ꯑꯩꯁꯦ ꯉꯁꯤ ꯌꯥꯝꯕ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯩꯒꯤ ꯌꯦꯟ ꯂꯧꯐꯝ ꯐꯥꯔꯝ ꯏꯝꯐꯥꯜꯗꯒꯤꯅꯦ ꯑꯩꯒꯤ ꯂꯣꯏꯅꯉꯩ ꯈꯔ ꯌꯦꯟ 100-150 ꯍꯥꯏꯗꯤ ꯄꯋꯥꯒꯤ ꯆꯥꯡ ꯇꯥꯕꯗꯣ ꯈꯔ ꯆꯥꯎꯕ ꯆꯥꯡꯗꯣ ꯑꯗꯨ ꯕꯣꯛꯁ 13 ꯄꯨꯔꯛꯄꯅꯦꯕ ꯄꯨꯔꯛꯄꯁꯤꯗ ꯑꯩꯅ ꯂꯥꯛꯄ ꯂꯝꯕꯤꯁꯤꯗ ꯀꯔꯤꯝꯇ ꯑꯄꯟꯕ ꯑꯦꯅꯤ ꯃꯔꯛꯇ ꯑꯄꯟꯕ ꯑꯃꯐꯥꯎ ꯂꯩꯇꯕꯤꯗ ꯐꯧꯕꯥꯜꯂꯥꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯃꯣꯏ ꯃꯤ 6ꯃꯨꯛ ꯊꯣꯛꯂꯛꯑꯦ ꯍꯤꯃꯨ ꯁꯦꯠꯄ ꯉꯥꯛꯇꯅꯤ ꯑꯗꯨ ꯒꯥꯔꯤꯗꯨ ꯈꯥꯝꯍꯜꯂꯦ ꯃꯦꯖꯤꯛꯇ ꯍꯥꯞꯄꯛꯄꯅꯤ ꯑꯗꯨ ꯒꯥꯔꯤꯗꯨ ꯈꯥꯝꯍꯜꯂ ꯃꯇꯨꯡꯗ ꯁꯤ ꯀꯅꯥꯏ ꯄꯣꯠꯅꯣ ꯃꯣꯏꯅ ꯍꯪꯉꯤ ꯍꯪꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤꯅꯦꯅ ꯍꯥꯏꯔꯒ ꯄꯣꯠꯁꯤ ꯑꯩꯁꯤ ꯃꯣꯏ ꯃꯤ 2ꯅ ꯐꯥꯖꯜꯂꯦ ꯐꯥꯖꯜꯂ ꯃꯇꯨꯡꯁꯤꯗ ꯋꯥꯔꯤꯅꯤ ꯅꯪ ꯁꯣꯝꯗ ꯋꯥꯔꯤ ꯁꯥꯒꯗꯕ ꯃꯤꯅ ꯃꯕꯥꯅꯤ ꯄꯨꯊꯣꯛꯑꯦ ꯃꯣꯏ ꯃꯤ 2ꯁꯤꯗ ꯑꯗꯨ ꯃꯇꯨꯡꯁꯤꯗ ꯄꯣꯠꯁꯤ ꯃꯣꯏ ꯃꯤ 4-5ꯁꯤꯅ ꯊꯥꯡꯊꯈ꯭ꯔꯦ ꯒꯥꯔꯤ ꯃꯊꯛꯁꯤꯗꯒꯤ ꯑꯗꯣ ꯒꯥꯔꯤꯗꯨ ꯆꯠꯍꯟꯈ꯭ꯔꯦꯕ ꯃꯦꯖꯤꯛꯁꯦ ꯐꯅ ꯀꯨꯏꯅ ꯏꯟꯅꯔ ꯃꯇꯨꯡꯁꯤꯗ ꯅꯪꯁꯤ ꯀꯗꯥꯏꯗ ꯄꯤꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯍꯪꯉꯤ ꯑꯩ ꯌꯨꯝꯗ ꯂꯣꯏꯅꯉꯥꯏꯒꯤꯅꯤ ꯑꯩ ꯈꯔ ꯂꯣꯏ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯥꯎꯍꯜꯂꯀꯥꯟꯗ ꯑꯩ ꯌꯦꯟ ꯀꯛꯄꯁꯤꯡꯗ ꯑꯗꯨꯝ ꯑꯩ ꯁꯦꯜ ꯇꯧꯒꯦ ꯊꯥꯗꯣꯛꯀꯦꯅ ꯑꯗꯨꯝ ꯑꯩ ꯏꯁꯥꯒꯤ ꯌꯨꯝꯗ ꯂꯣꯏꯈꯠꯆꯒꯦꯅ ꯄꯨꯕꯅꯦꯅ ꯑꯩꯅ ꯍꯥꯏ ꯃꯣꯏ ꯅꯆꯤꯟ ꯊꯤꯕ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯕ ꯆꯨꯔꯆꯥꯟꯄꯨꯔꯗ ꯅꯣꯏ ꯄꯤꯕꯩ ꯅꯠꯇ꯭ꯔꯥ ꯑꯗꯨꯝꯕ ꯑꯗꯨꯒꯤ ꯋꯥꯗꯨ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯩ ꯁꯄ꯭ꯂꯥꯏꯁꯨ ꯆꯠꯆꯗꯦ ꯑꯩ ꯒꯥꯔꯤ ꯑꯃꯐꯥꯎ ꯑꯇꯣꯞꯄꯁꯨ ꯇꯧꯖꯗꯦ ꯍꯔ ꯖꯒꯥꯗ ꯊꯥꯕꯁꯨ ꯂꯩꯖꯗꯦ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯈꯔ ꯂꯣꯏꯈꯠꯂꯒ खितंग वरीनी सेंदों खरा तांजगे नहीं पुरपनी कारबार चावना तौजबसु नत्ते अने हाय मैं थाजदे मैं पैसा लुपा 50 थमो नंगी पोचे फंगिंगदी आई पैसादे हजूकी यौरक्ते असि पोचे सोलकपनी आई खरा दिरम खरा सोलकपनी हायरे थाजदे अदो नंग पोट फंगिंद्रदि समना वरीनी पोचे फंगिंगदी पैसा 50 थमो पैसा पीबा ngam नंग नसा चत्रा नथवाई हिंगिंद्रदि हायरगा ऐसी वारीनी मन कौथोरपने नंग चत्रो यारेन हायरगने मफमदगी आई इंथोरे अदुगा ऐसे वखन नुवाइदना दुम मित्तगी पिदारगा दुम कप्पगा लाए मोय गुंदा कनानो करिनो कमेंट तौबनो वरी फजन सासे हायबसु मोय अमता ताकते नंग अदु थी बे मरम करिनो ने मोय इंगोंदा हरासमेंट पे